ꯔꯥꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯕꯣꯔꯤꯁ ꯀꯧꯔꯝꯃꯤ꯫ ꯕꯣꯔꯤꯁꯀꯤꯗꯃꯛꯇ ꯈꯟꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯆꯥꯕꯨ ꯅꯤꯡꯕ ꯊꯨꯡꯍꯜꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯕꯣꯔꯤꯁ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯄꯣꯛꯆꯔꯕꯁꯨ ꯃꯍꯥꯛ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯕꯣꯔꯤꯁꯀꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯩꯅ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯂꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯆꯞ ꯆꯥꯕ ꯂꯝ ꯑꯗꯣ ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯕ ꯑꯩ ꯀꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯟꯖꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯣꯔꯤꯁ ꯆꯥꯎꯔꯥꯛꯅ ꯆꯍꯤ 6-7 ꯃꯨꯛꯀꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯔꯤꯁ ꯑꯗꯣ ꯃꯃꯥ ꯃꯄꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯔꯥꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯕꯣꯔꯤꯁ, ꯅꯪ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯅꯪꯗꯤ ꯁꯥꯟꯅꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯥꯟꯅꯕ ꯆꯠꯂꯕꯁꯨ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯆꯥꯛ ꯅꯨꯡ ꯊꯤꯗꯣꯛꯑ ꯊꯝꯃꯝꯂꯕꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯆꯥꯔꯣ꯫ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯔꯥꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯕꯣꯔꯤꯁꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯔꯥꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 10 ꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯕꯣꯔꯤꯁ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯛ ꯄꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯕꯕꯥ, ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯑꯗꯨꯃꯛ ꯍꯥꯏ꯫ ꯑꯗꯨꯕꯨ ꯔꯥꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥꯅ ꯊꯑꯣꯏꯅ ꯇꯥꯔꯨꯕ ꯂꯩꯇꯦ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯇꯣꯞꯄ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯔꯤꯁ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ "ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯤ, ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ" ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏ꯫ ꯕꯣꯔꯤꯁ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤ, ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤ꯫ ꯑꯗꯨꯕꯨ ꯕꯣꯔꯤꯁꯇꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯣꯔꯤꯁꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯕꯕꯥ, ꯑꯩ ꯉꯁꯤꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯍꯧꯔꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯕꯣꯔꯤꯁ ꯑꯗꯣ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯆꯠꯄꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, "ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯅꯦ꯫ ꯂꯝꯖꯥꯎ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏ꯫ ꯃꯥ ꯊꯣꯛꯂꯛꯂꯕꯗꯤ ꯀꯨꯝꯍꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯣꯏꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯒ ꯂꯝꯖꯥꯎꯗ ꯀꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯅꯤꯡꯂꯣꯏꯗꯒꯦ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯦꯡꯒꯗꯣꯔꯤꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯧꯗꯣꯡ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯅꯦ." ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯍꯧꯗꯣꯡꯒꯤ ꯄꯨꯟꯁꯤꯗꯣ ꯂꯥꯏꯕꯛ ꯐꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯗꯤ ꯍꯧꯗꯣꯡꯒꯤ ꯄꯨꯟꯁꯤꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯅꯩ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯕꯣꯔꯤꯁ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯔꯤꯁꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯔꯞ ꯍꯜꯂꯒ ꯎꯆꯤ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯤ ꯑꯃ ꯐꯥꯔꯤꯕ ꯑꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯌꯦꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯔꯛꯄ ꯃꯇꯝꯗꯨꯗ ꯍꯧꯗꯣꯡ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯍꯧꯗꯣꯡ ꯑꯗꯨꯗ ꯎꯆꯤ ꯑꯗꯨꯅ ꯂꯛꯅꯒꯗꯣꯔꯤꯕꯅꯤ꯫ ꯎꯆꯤ ꯑꯗꯨꯗ ꯂꯛꯅꯔꯒ ꯀꯔꯤꯕꯨ ꯇꯧꯒꯗꯣꯔꯤꯕ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯝꯖꯥꯎꯗ ꯀꯣꯏꯕ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯝ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔꯤꯁ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯎꯆꯤ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯎꯆꯤ ꯑꯗꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯡꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯕ ꯑꯗꯨꯗ
ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯦꯡꯂꯛꯄꯗ ꯕꯣꯔꯤꯁꯅ ꯄꯥꯏꯔꯤꯕ ꯎꯆꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯧꯗꯣꯡ ꯑꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯣꯔꯤꯁ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯎꯆꯤ ꯑꯗꯨ ꯂꯩꯖꯔꯒꯦ ꯄꯩꯁꯥ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯣꯔꯤꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯧꯕꯕꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯄꯩꯁꯥ ꯀꯔꯤꯁꯨ ꯂꯧꯖꯔꯣꯏ, ꯎꯆꯤ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯧꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯄꯦꯜꯂꯗꯨꯅ ꯕꯣꯔꯤꯁ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯕꯣꯔꯤꯁ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯄꯩꯁꯥ ꯑꯗꯣ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯗꯤ ꯎꯠꯊꯣꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯧꯔꯣꯛ ꯄꯟꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤ꯫ ꯂꯧꯔꯣꯛ ꯄꯟꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯂꯧꯕꯨꯛꯇ ꯃꯤ ꯊꯕꯛ ꯋꯥꯅ ꯁꯨꯅꯕꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯊꯛꯂꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯇꯦꯛꯈꯠꯀꯅꯤ, ꯑꯗꯨꯒ ꯍꯔꯥꯎꯁꯨ ꯍꯔꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯣꯔꯤꯁꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯗꯨꯅ ꯆꯥ ꯆꯤꯅꯤ ꯈꯔ ꯂꯩꯔꯦ, ꯑꯗꯨꯒ ꯆꯥ ꯑꯗꯨ ꯂꯣꯜꯂꯒ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 10-10ꯗ ꯌꯣꯜꯂꯝꯃꯤ꯫ ꯂꯧ ꯁꯨꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗꯤ ꯂꯧ ꯑꯗꯨꯝ ꯀꯨꯝꯅꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯥ ꯌꯣꯟꯕ ꯑꯗꯣ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯅꯣꯡꯃꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯆꯥ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯉꯛ ꯉꯛꯅ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯕꯣꯔꯤꯁ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔꯗꯤ ꯄꯥꯏꯔꯦ, ꯑꯗꯨꯕꯨ ꯌꯥꯝ ꯄꯥꯏꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯝꯖꯥꯎꯗ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯏ ꯄꯥꯎ ꯑꯅꯧ ꯑꯅꯧꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯇꯥꯁꯤꯜꯂꯤꯕꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏ ꯄꯥꯎ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯨ ꯃꯍꯥꯛꯅ ꯇꯥꯁꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯉꯥꯎꯕꯅꯤ, ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯕꯣꯔꯤꯁ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯄꯗ ꯑꯃꯨꯛ ꯄꯥꯎ ꯑꯃ ꯇꯥꯔꯛꯈꯤ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧꯅ ꯀꯣꯏꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯣꯔꯤꯁ ꯑꯗꯣ ꯅꯤꯡꯊꯧꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯜꯍꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯅꯤꯡꯊꯧꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯒꯣꯜꯁꯨ ꯂꯝꯖꯥꯡꯗ ꯂꯥꯛꯄꯅꯤꯅ ꯌꯥꯝꯅ ꯋꯥꯒꯅꯤ, ꯃꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯕ ꯁꯖꯤꯛ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯕꯣꯔꯤꯁꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯖꯤꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯂꯣꯏꯅ ꯂꯩꯁꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯅꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯖꯤꯛ ꯈꯔ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤꯗ ꯊꯥꯔꯝꯃꯤ꯫ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯖꯤꯛ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯑꯝꯇ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯁꯟꯇ꯭ꯔꯤꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯁꯒꯣꯜꯒꯤ ꯁꯖꯤꯛ ꯐꯪꯗ꯭ꯔꯦ ꯈꯜꯂꯨꯕꯗ꯫ ꯃꯗꯨꯗ ꯕꯣꯔꯤꯁꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯁꯟꯇ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯁꯟꯇ꯭ꯔꯤ, ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯥꯝꯅ ꯋꯥꯅ ꯎꯔꯤꯕꯗꯨꯕꯣ? ꯏꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯅ ꯆꯥꯅꯕ ꯁꯖꯤꯛ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯕꯣꯔꯤꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯁꯒꯣꯜꯒꯤ ꯁꯖꯤꯛ ꯑꯗꯣ ꯑꯩ ꯄꯤꯖꯒꯦ, ꯑꯩ ꯂꯩꯐꯝ ꯈꯪꯉꯤ꯫ ꯃꯗꯨꯗ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ, ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯅ? ꯏꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯁꯟꯇ꯭ꯔꯤ, ꯆꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ, ꯑꯗꯨꯒ ꯁꯖꯤꯛꯁꯤꯡꯗꯣ ꯑꯩ ꯄꯤꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯟꯇ꯭ꯔꯤ ꯑꯃꯗꯤ ꯕꯣꯔꯤꯁ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯩꯁꯟꯗꯨꯅ ꯊꯝꯂꯤꯕ ꯁꯖꯤꯛ ꯑꯗꯣ ꯂꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯖꯤꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯣꯔꯤꯁꯅ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯗꯣ ꯊꯤꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯁꯦꯡꯒꯥꯎ ꯑꯣꯏꯔꯝꯂꯦ꯫ ꯄꯩꯁꯥ ꯑꯗꯣ ꯃꯍꯥꯛꯅ ꯀꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨꯅ ꯍꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯒ ꯃꯔꯛꯇ ꯂꯩꯔꯤꯕꯁꯤ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯅꯤ꯫ ꯏꯄꯥꯛ ꯑꯗꯣ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯃꯍꯥꯛꯅ ꯍꯤ ꯑꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃꯗ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯟꯕ ꯉꯝꯂꯝꯃꯤ꯫ ꯕꯣꯔꯤꯁ ꯉꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯍꯤ 3ꯁꯨ ꯂꯩꯔꯝꯃꯤ꯫
hi ahumdudagi nongmada yamlaba paisa kaya tanba ngamlami asumna Boris hi ahumgi mapu oiduna paisa paiba ina khunba misak ama haibado oikhirami mahakna mama mapada tattana haiba ai paisa paiba ina khunba misak ama oigani haibado mahak oiba ngamkhre wari sina haninglibasi atai karisu nate aduk lairakraba amana kayada paisa paiba misak ama oikhriba mahaksu mama mapagi matung induna thabak suba chalamlabadi madu oiramdabasu yai madudasu natna Boris aduna cha yoduna dum leramlabadi mahak adumna paisa paramdabasu yai tanja dugi matungina ikoina thabak ado sinba hairabadi soidra mai pakani aduga maruoina ipau haibasisu yamna darkar lei ipau tari khai ipau khangli khai mangonda knowledge kaya ma hingkakani asini mayam wari sina piningliba asi asumna wari kaya ma puduna lakchage punopu aiskandan thagatsari like share subscribe amadi comment amam tang pibiramu